Red Zone da Changsillubada Gamgiphai gi Nupi Singna Phaduna Phaduna Police da Shinnarakkhre Muslim nupa amade maitai nupi ado Assam Rifle Singh gi khuthangda ngasi Sekmai Police da Shinnarakkhre Phaduna Police na Sekmai Police da Shinnarakkhre ba mioi sing adude Bishnupur District ki Kwakta dagi MD Hussein chahi yangkhai nithoi apokpa MD Ali amade Ningthaukhongdagi hojik na Sekmai jingda leibe Laisram Lata chahi nifumanga mapuroiba laikhidraba Moirangthem Eken kawi haire Police dagi fangba paugi matuk ina ngarang numidang pung tara makharum tarakpa aduwaida MD Hussein amade Laisram Lata hariba mioi ani asi auto rickshaw amada tongduna Gamgiphai lansilakpada mafam aduda achat awok sing check togduna leiba Gamgiphai gi Nupi Singna faraga Phaduna Police ki team amada Shinnarakkhre haire Makhoi ani ngarang numidang Phaduna Police ki custody da thamlaba tungda ngasi ayuk pung tara makharum tarakba aduwaida Sekmai Police da Shinnarakkhre haina power sina makhatari